अहानबदा मरोइबा पाउसिंग पिजरे ngarang numidang India gi President Draupadi Murmu na state asida President rule thamjilakhiba asi tharaga ngasi phawda state asida PR 13 rak thamjilaktuna India da khwaidagi masing yamna PR thamba state ama oide BJP da majority laina state asida President rule chalairakpa asi BJP na lujingba center ki lenga gasina Manipur miyambu ikai khumnadabadi haina CLP leader Okram Ibobina phongthokkhre BJP ki legislature singna akaknaba matamgi manungda lenga kama semduta President rule asi lauthoknaba honagadabadi haina Kokomi ki coordinator Khuraiza Mathopana Jackson wa thamlakle Free movement regime gi anauba chana kanglon gi makhada Myanmar ga tainaba India gi gate kunithoi hangdokpada Manipur na khwaidagi yamna gate tara hangdoktuna mathau pangthokpa haukhre haide ngarang state asida president rule thamlakraba matung Imphal gi maru oiba mafam singda ahenba paramilitary amade CAPF ki personnel sing deploy tawba haukhre sensitive oiba mafam kayada frisking checking chathakre amade Manipur ki apunba gi saktam da kaidonglung da kaihanloi haina BJP notice ki in charge Dr. Sambit Patra na phungdorakle